Myanmar gi Militantsing Yaowe Haibagi Chap report Leitri Kuldeep Moreda River Central Forcing State Forcing Galoina na Thavak Tauminare Handak Moreda kan bamong da Kutong na Ribasida Myanmar gi Militantsing Yaowe Haibagi Chap report Leitri Haina Security Advisor Suway riba Unified Command gi Chairman Kuldeep Singana Pongdokre Lang Thavalda Laiba Maidingu Gambir Singhage Ningsing Kubamda Ngarang Pangthokiba Maidingu Gambir Singha Laikhidavagi Chama ga Marfudra Suba Ningsing Thauramda Saruk Yaba Lakiba Unified Command gi Chairman Kuldeep Singhada Paumi Singh hangba wahangi paukhum piraduna hai Moregi mapam singda Assam Rifles BSF amasung Manipur Commando sing nangak sen bagi thavakan na chathare Border area singda Assam Rifles na sungak selle AR na Moreda mathong ningthi na tawdi haibagi khudam changdam leite Border area da ngak seliba Central amadi State Forcing angamba thakta mathau tawre Moreda satharagli ba attack asida suda leriba kuki laloba sing Yaowe haibagi khudam leitre Intelligence na akan ba mawong da thizille Su kem singda keder singge attendance sukum na yang seli hai na pongdo ke